Mada Mahasoi Kunsuba Tankak Nang Laini Kanmana, Ai Haiva Ai Seleramani. Ai Malerami Kanbagiso, Nang Nalerambanatra. Layo Nangso. Ai Yuina. Ai Sunangi Oina Lege. Kanagisho. Nang Nalegano. Ai Kaktagi Layo. Toibi. Thing Laba Hingda, Mamlabak Mali Mabu Ying. Tamoina Kwedazaba, my gay room the bo all laga. Ikaw lang laba miting na atra sabun puba minok mabunok kaya da thawai ta na ying sariba nupano. Thangnaba mikupta thamoy na mang da tha wakal mana samduna masa pumba insanduna khongthang mana imong lom da thangsilai. Lepli mani mugtagum lang na Jackson na thetuna thamliba ayek pasaktam dugi mang da lep thamoy pe na harauzana yingzara iboy chimbal amaso hanjin harauzabana. Ado magno phet tawduna laikre nungaiba punsi mahing amadara hingliba. No ngal haningba na ngaiba ngamdraba masado mikuk kharatasu mitlu anibo pathahanda nupa ma na ngamduna ahing supa mathaw tawhankre anam kanba aduna ngamladuna koromasu masagi mathaw kaidanaba taibong mayambu hawdoklege khan musi mangal phawdorakle chingi napomda lotuna leirambado. Nimidang suktum kidraba Kelvin do hainabi ama oina mana nungti tawzaba phamung phanung doloy shilam labatung mai ka da githori kana so hagotlamdri ningsing mangsing tawba thabak ama adu tawnaba sumaglom da thorai urong sumjit ine khana ngairiba do pai sumang thelon wai sitlam sit horakle magi wai sit pagi makhol do imung dagi thorai mama se hagotladuna leima mangol machindo yorakpada Makut ani lona thorak liba koro hanba ibabu khoiram ngasi no magi tek ta kaidaba borduni zarai loirabada malem leimai soktuna khurumjai pumna maksi loiraduna masammana adu makutna tunglom da lamduna samgi sambul oina tasillaga pulladuna machagi manak changlei kauri machabu ibungo Kelvin wai sitlambada lepladuna Mama na kaubado taraduna mamagi mai kirom do onsilaktuna khumlei kai haige baningi besagi macha nupa do handak metric thani haine adugi maths ka science ka do khita takpiyo na ani ahum lakti suramani laise ai sune haige tawraga hekta kauba aikhoi saheb na going officer oibasida kanade paisa tansilo khara leiragadi nupi thigi haireklani Nangi school giduna kay susina bo konaro ay ko. Mamagi wahayduna Kelvin do haining barkar laybanara kumlai wahang oina. Pungke adano ayuk lanong dilo. Lay masu mamit anido kabag ushilaga karigumba ama ningsing bagum tawri ngag ikan kanadana hayrai. Hoy ne moy gido sang mamatam kanda hayro haybani ne ay subaram mama chure tawri se yingo. Kelvin do mamada mo hayrai. Ayuk to ini school chatrikanda tawramage ai nungthil numidang di sangoi lai mama kok haipet chaptharaga hoi ne isadi satawni adu ngai kho ngarang phanek masing sudi moi marol amata hairak Kelvin mana tawramba thabak ado makha chatharaktuna wairam dasana moi ngasi hayeng sida thila again haibane aduga noi one plan haibra adugi sutu suyawar again hairakpane Moida sinaba thabak sinane mi luhongbagi piyuna nahandani phajana haikhadubu pelabani da ko aidi sit hek nan thori eba horen ngak ta ngaire la ani mi di laimado matha sana wangang lei Kelvin na nangdani ke dorage adum bijaraksane asigu thoina kok sa lei haiba sunjuda thamuraga makut hamdoktuna wangang laklibani magi nakan leptuna ngang iba macha da yinglaga Laimado hairi makhwang metladuna ngarang nang nalauthokhiba muka sutto puthoro mama sina hairakliba waduda chumjing leplam Kelvin do masadu thakat poi kaiboy mama da koilei leiduna tumin leikre atia thakta amuk yingkhat tawum khangdabagi moongni wahi oina kari su hairakte adum mana thokpa amadani lepliba leima amukka hanna magi nakanda lepliba machanupa adamu hanna hairi Puthora o kanaroi pige su aina haibadi hairaga piba yadro nangbo nupi da piba bu huralaga pibrani
ꯍꯟꯗꯛꯃꯨꯛꯇꯤ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕ ꯀꯦꯜꯚꯤꯟꯗꯣ ꯈꯨꯝꯂꯛꯏ꯫ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯀꯥꯏꯗꯩꯅꯣ ꯏꯃꯥꯁꯤ, ꯑꯩꯅ ꯄꯥꯝꯃꯦꯅ ꯂꯧꯔꯕ꯫ ꯅꯪ ꯁꯦꯠꯀꯦ ꯍꯥꯏꯔꯣ? ꯂꯩꯃ ꯃꯀꯣꯛꯀꯗꯣ ꯃꯆꯥꯔꯣꯝꯗ ꯆꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯃꯥꯁꯤꯒꯤ ꯋꯥꯍꯩꯗ ꯀꯦꯜꯚꯤꯟ ꯃꯁꯥꯗꯣ ꯈꯔ ꯍꯥꯏꯗꯣꯛꯆꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯅꯤꯡꯗꯦꯕ ꯏꯃꯥꯁꯤ, ꯑꯗꯨ ꯈꯛꯇꯒꯤꯕꯨ ꯂꯤꯛꯁꯜꯂꯗꯤ ꯌꯥꯔꯣꯏ ꯃꯤꯁꯨ ꯍꯌꯦꯡꯋꯥꯏ ꯂꯥꯛꯄꯗ ꯎꯄꯨ ꯀꯥꯡꯊꯣꯟ ꯀꯅꯥꯒꯤ ꯂꯣꯏꯅ ꯄꯨꯔꯛꯑ ꯂꯥꯛꯇꯣꯏꯅꯦꯕ꯫ ꯐ꯭ꯔꯤꯖꯀ ꯋꯥꯁꯤꯡ ꯃꯦꯆꯤꯟꯒ ꯄꯣꯔꯛꯑꯅꯨ ꯍꯥꯏꯈ꯭ꯔꯒꯦ, ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯅꯤꯗꯨꯝ ꯁꯨꯔꯝꯅꯤꯅ꯫ ꯉꯁꯤꯀꯣ ꯑꯄꯥꯏ ꯄꯣꯠꯅ ꯂꯪꯉꯛꯄꯗꯅꯦ ꯁꯣꯏꯔꯔꯣꯏ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯠꯇ꯫ ꯀꯔꯤꯅꯣꯕ ꯃꯥꯅ ꯄꯨꯊꯣꯔꯛꯏ ꯃꯌꯥꯝꯁꯤꯕꯨ? ꯅꯠꯇꯦ ꯍꯥꯏꯔꯒ ꯂꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯤ ꯐꯤ ꯁꯥꯕꯤꯗꯨꯗ ꯉꯥꯡꯕꯤꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯄꯣꯠ ꯁꯨꯔꯛꯇꯦꯅ꯫ ꯃꯃꯥꯁꯤꯅ ꯍꯥꯏꯔꯤꯕ ꯉꯥꯡꯉꯤꯕꯗꯣ ꯇꯥꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯏꯁꯤꯡ ꯕꯥꯇꯤꯜ ꯄꯥꯏꯈꯠꯂꯒ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯁꯤꯟꯇꯦꯛꯁꯇꯒꯤ ꯃꯛ ꯑꯃꯅ ꯇꯧꯔꯒ ꯏꯁꯤꯡꯗꯣ ꯀꯟꯊꯣꯛꯏ꯫ ꯃꯥꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯩꯁꯤꯡꯗꯣ ꯏꯁꯤꯡ ꯆꯥꯏꯅꯕ ꯄꯦꯔꯦꯗꯁꯨ ꯍꯩꯔꯗꯨꯅ ꯃꯥꯡꯒꯣꯟꯒꯤ ꯁ꯭ꯔꯤ ꯊꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯤꯜꯂꯤꯕ ꯐꯖꯔꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯂꯩꯁꯤꯡ ꯒꯝꯂꯥ ꯊꯛꯇ ꯉꯥꯟꯊꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯏꯁꯤꯡ ꯆꯥꯏꯕ ꯍꯧꯔꯛꯏ꯫ ꯂꯩꯃ ꯃꯥꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯃꯆꯥꯅ ꯊꯣꯛꯄꯝ ꯇꯧꯗꯨ ꯂꯩꯕꯗꯨꯗ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯍꯦ, ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯑꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯒꯦꯠꯂꯣꯝꯗꯒꯤ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯃꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ ꯕꯤꯅꯣꯗꯤꯅꯤ, ꯅꯪ ꯂꯥꯛꯑꯕꯣ? ꯆꯪꯉꯛꯏꯕ ꯅꯨꯄꯤꯗꯨꯗ ꯃꯥꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯂꯩꯃꯗꯨ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯀꯦꯜꯚꯤꯟꯁꯨ ꯏꯁꯤꯡ ꯆꯥꯏꯔꯝꯕꯗꯩ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ, ꯃꯃꯥ ꯄ꯭ꯔꯗꯤꯞ ꯍꯧꯒꯠꯍꯧꯔꯕꯣ? ꯍꯧꯒꯠꯍꯧꯔꯕꯅꯤ, ꯃꯄꯨꯒꯤ ꯇꯟ ꯍꯧꯗꯣꯏꯅꯦꯅ ꯇꯧꯍꯧꯕꯅꯤ꯫ ꯆꯥꯏꯔꯝꯕ ꯏꯁꯤꯡ ꯄꯦꯔꯦꯒꯗꯣ ꯃꯈꯥꯗ ꯊꯣꯛ ꯊꯥꯗꯩ꯫ ꯐꯔꯦꯗ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯒꯤ ꯆꯥꯛ ꯉꯥꯏꯗꯧ ꯁꯔꯨꯛ ꯇꯟꯗꯨ ꯈꯤꯇ ꯂꯥꯏꯅꯤꯡ ꯊꯥꯔꯨꯈꯤꯒꯦ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯀꯦꯜꯚꯤꯟꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯒꯦꯠꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯦꯞꯂꯤꯕ ꯂꯩꯃꯗꯣ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯔꯣꯏꯗꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯗꯨꯅ, ꯍꯩ ꯅꯣꯡꯉꯥꯜꯂꯛꯄꯒ ꯂꯩꯀꯥꯏ ꯀꯣꯏꯗꯣꯏꯕ ꯇꯧꯋꯤꯅꯦ, ꯅꯪ ꯑꯃꯀꯣ ꯑꯁꯤꯅ ꯅꯨꯄꯤꯒꯁꯨ ꯀꯣꯏꯔꯤꯌꯦ꯫ ꯇꯥꯔꯕꯁꯨ ꯈꯨꯝꯕꯤꯔꯝꯕ ꯅꯠꯇꯦ, ꯑꯗꯨꯃꯛ ꯆꯨꯝꯗ꯭ꯔꯤꯡꯅꯤ ꯊꯣꯛꯈ꯭ꯔꯤꯕ꯫ ꯃꯆꯥꯕꯨ ꯌꯦꯡꯂꯝꯂꯒ ꯕꯤꯅꯣꯗꯤꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯕꯤꯅꯣ, ꯑꯩ 10,000ꯗꯨ ꯁꯨꯔꯣꯏꯗꯧꯔꯦꯍꯦ, 9ꯗꯤ ꯂꯩ, ꯃꯁꯤ ꯄꯨꯔꯣ꯫ ꯅꯪꯅꯦ 2 ꯑꯃꯗꯤꯅꯦ ꯍꯪꯐꯝ ꯂꯩꯒꯗ꯭ꯔꯣ? ꯕꯤꯅꯣꯗꯤꯅꯤꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯏ, ꯈꯣꯟꯖꯦꯜ ꯄꯤꯛꯅ꯫ ꯏꯆꯦꯝꯁꯤꯅ ꯌꯥꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯒꯦꯔꯥ? ꯅꯅꯥꯎꯁꯦ ꯎꯄꯥꯏ ꯑꯃ ꯂꯩꯇꯗꯅ ꯇꯧꯕꯅꯤ꯫ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯄꯤꯔꯒꯦ, ꯅꯪꯁꯨ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯕ ꯄꯨꯟꯁꯤꯗꯤ ꯅꯠꯇꯦꯗꯣ꯫ ꯃꯥꯁꯨ ꯑꯇꯣꯝꯕꯤꯗꯨꯒꯤꯗ ꯍꯣꯠꯅꯔꯒ ꯂꯩꯔꯤꯗꯨꯕꯨ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗꯣ꯫ ꯃꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨꯅꯤꯗ ꯏꯆꯦꯝꯁꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯦ꯫ ꯂꯩꯃ ꯕꯤꯅꯣꯗꯤꯅꯤꯕꯨ ꯑꯇꯤꯊꯤ ꯐꯝꯐꯝ ꯑꯣꯏꯅꯕ ꯁꯦꯝꯂꯤꯕ ꯀꯥꯗꯨꯗ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯕꯤꯅꯣꯗꯤꯅꯤꯁꯨ ꯂꯦꯡꯗꯅ ꯐꯝꯂꯤ꯫ ꯂꯩꯃꯁꯨ ꯊꯣꯔꯛꯂꯒ ꯕꯤꯅꯣꯗꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ ꯁꯦ ꯐꯤꯁꯦ ꯈꯔ ꯀꯛꯄꯅꯤ, ꯑꯗꯨꯗꯒꯤ ꯄꯤꯔꯛꯑꯕꯅꯤꯀꯣ ꯑꯩꯅ꯫ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯤ ꯕꯤꯅꯣꯗꯤꯅꯤ꯫ ꯏꯆꯦꯝꯁꯤꯒꯤ ꯇꯧꯕꯤꯃꯜꯁꯦ ꯅꯅꯥꯎ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯇꯧꯕꯤꯃꯜ ꯀꯔꯤꯀꯥ ꯇꯣꯛꯈ꯭ꯔꯣꯁꯦ꯫ ꯅꯠꯇꯦ, ꯅꯣꯏꯒꯤ ꯏꯕꯨꯡꯉꯣꯗꯨꯅ ꯇꯧꯔꯤꯗꯨꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥꯕ? ꯀꯅꯥ ꯑꯃꯁꯨ ꯅꯨꯄꯤ ꯂꯣꯟꯅꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯨꯃꯥꯏꯅꯗꯤ ꯀꯅꯥꯝꯇ ꯇꯧꯗꯦꯅꯦꯍꯦ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯀꯔꯤꯁꯨ ꯌꯦꯡꯕꯤꯗꯕꯁꯤꯕꯨ ꯍꯧꯅꯗꯦ꯫ ꯃꯥꯒꯤꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯅꯣꯏꯅ ꯀꯨꯕꯣꯛ ꯍꯣꯏꯅꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯥ? ꯑꯩꯗꯤꯅꯦ ꯄ꯭ꯔꯗꯤꯞ ꯅꯕꯥꯅꯤꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦꯕꯣ ꯕꯤꯅꯣ꯫ ꯕꯤꯅꯣꯗꯤꯅꯤ ꯃꯥꯏꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯨꯝꯖꯤꯜꯂꯤꯕꯅꯤ ꯋꯥꯕꯗꯣ ꯍꯥꯏꯖꯕ ꯉꯝꯖꯗꯕꯤꯁꯦ꯫ ꯁꯣꯝꯗ ꯕꯕꯥꯍꯣꯏꯅꯁꯨ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯤꯕ ꯖꯥꯠꯅꯤꯗ, ꯑꯁꯣꯝꯒꯤ ꯑꯉꯥꯡ ꯅꯨꯄꯥꯗꯣ ꯍꯟꯗꯛ ꯑꯣꯖꯥ ꯈꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒꯤ ꯕꯕꯥꯍꯣꯏꯁꯨ ꯍꯔꯥꯎꯕꯗ ꯅꯍꯥꯟ ꯆꯥꯛ ꯆꯥꯕ ꯄꯨꯂꯞ ꯆꯠꯂꯨꯕꯅꯤ ꯑꯁꯣꯝꯗ꯫ ꯂꯩꯃꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ, ꯁꯥꯎꯔꯪꯅꯅ ꯍꯥꯏꯔꯛꯏ꯫ ꯈꯟꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯄꯩꯁꯥ ꯅꯝꯂꯒ? ꯅꯠꯇꯦ, ꯑꯁꯣꯝꯗ ꯍꯣꯠꯅꯔꯤ ꯑꯗꯨꯃꯥꯏꯅ ꯁꯣꯝꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯍꯣꯠꯅꯕꯤꯕ ꯀꯩꯗꯧꯕꯒꯤ? ꯅꯀꯨꯕꯣꯛꯁꯨ ꯑꯍꯟ ꯑꯃ ꯑꯣꯏꯔꯒ ꯑꯍꯟ ꯑꯃꯒꯤ ꯅꯤꯌꯣꯝ ꯇꯧꯗꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯨꯕ ꯌꯥꯒꯅꯤꯗꯣ, ꯅꯨꯡꯉꯥꯏꯇꯦꯅ ꯇꯥꯔꯤꯁꯤ ꯃꯉꯥꯏꯔꯦ꯫ ꯈꯨꯝꯗꯦ ꯕꯤꯅꯣ, ꯃꯔꯨ ꯂꯨꯛꯅ ꯂꯩ꯫ ꯐꯝꯂꯤꯕ ꯕꯤꯅꯣꯗꯤꯅꯤꯗ ꯌꯦꯡꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯐꯝꯂꯝꯃꯨ, ꯉꯔꯥꯡ ꯏꯃꯥ ꯂꯥꯛꯑꯒ ꯏꯪꯈꯣꯜꯒꯤ ꯑꯦꯟꯁꯥꯡ ꯈꯔ ꯊꯤꯜꯂꯝꯕꯅꯤ, ꯑꯗꯨ ꯄꯨꯈꯣ꯫ ꯌꯥꯔꯦꯅꯤ ꯏꯆꯦꯝꯁꯤ, ꯑꯩ ꯄꯨꯖꯔꯒꯨꯝꯒꯦ꯫
ꯂꯩ ꯃꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯈꯣ ꯄꯨꯈꯤꯗꯕ ꯌꯥꯔꯣꯏꯀꯣ, ꯀꯨꯏꯔꯣꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯃ ꯃꯈꯨꯠꯇ ꯈꯥꯎ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯕꯤꯅꯣꯗ ꯈꯨꯠꯁꯤꯟꯅꯔꯛꯏ꯫ ꯏꯆꯦꯝꯁꯤꯅ ꯑꯗꯨꯝ ꯇꯧꯕꯤ ꯂꯩꯔꯦ꯫ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤꯅꯤꯅꯦꯍꯦ, ꯑꯩꯈꯣꯏꯒꯩꯒꯤ ꯃꯇꯦꯡ ꯏꯇꯦꯡ ꯍꯥꯏꯗꯣ, ꯑꯩꯒꯤ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯅꯣꯏꯒꯤ ꯂꯩꯔꯀꯥꯟꯗ ꯅꯣꯏꯒꯤ ꯑꯃꯨꯛ, ꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯍꯌꯦꯡ ꯋꯥꯏ ꯑꯃꯠꯇ ꯄꯨꯒꯗꯕꯁꯨ ꯅꯠꯇꯦ, ꯁꯣ ꯅꯪꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯂꯩꯃ ꯑꯃꯨꯛꯁꯨ ꯐꯠ ꯂꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯕꯤꯅꯣ, ꯑꯗꯨꯒꯅꯦ, ꯅꯣꯏꯗ ꯆꯠꯈꯤꯕ ꯑꯩꯈꯣꯏ ꯍꯥꯡꯀꯣꯛꯇꯣ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯆꯥꯊꯣꯛ ꯊꯛꯗꯣꯛꯑꯒ ꯊꯥꯔꯛꯑꯣ, ꯑꯩ ꯃꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕꯗꯅꯦ ꯉꯝꯃꯔꯣꯏ, ꯃꯇꯦꯡꯁꯤꯁꯨ ꯂꯩꯇꯦ ꯃꯥꯅ ꯍꯣꯠꯅꯕꯤꯒꯗꯕꯗꯣ꯫ ꯕꯤꯅꯣꯗꯤꯅꯤꯗꯣ ꯂꯩꯃꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯣꯏ ꯏꯆꯦꯝꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ, ꯂꯩꯃꯁꯨ ꯂꯩꯍꯧꯔꯦ꯫ ꯁꯣꯝꯗ ꯄ꯭ꯔꯗꯤꯞꯁꯨ ꯀꯟꯅ ꯇꯟ ꯇꯛꯇꯨꯅ ꯍꯧꯔꯤ, ꯃꯥꯒꯤ ꯅꯥꯀꯟꯗꯅ ꯀꯦꯜꯚꯤꯟꯅ ꯁꯨꯔꯨ ꯅꯩꯔꯤ꯫ ꯄ꯭ꯔꯗꯤꯞꯅ ꯇꯟ ꯇꯛꯅꯕꯗꯨꯒ ꯀꯩꯒ ꯀꯦꯜꯚꯤꯟꯗ ꯎꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯏꯔꯤꯁꯦ ꯈꯪꯉꯣꯀꯣ, ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ, ꯅꯣꯡꯉꯥꯜꯂꯦ ꯅꯨꯄꯤ, ꯅꯨꯃꯤꯠ ꯇꯥꯔꯦ ꯅꯨꯄꯤ, ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯏꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯃ ꯂꯨꯍꯣꯡꯕꯤꯔꯒꯦ, ꯂꯩꯔꯨꯔꯣ ꯑꯥꯗ, ꯁ꯭ꯋꯥꯏꯗꯅꯦ ꯑꯋꯥꯕ ꯌꯥꯝ ꯄꯤꯔꯛꯑꯅꯨ꯫ ꯀꯦꯜꯚꯤꯟꯗꯣ ꯄꯩꯅ ꯌꯦꯡꯂꯒ, ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯅꯨꯄꯤꯒꯤ ꯍꯥꯏꯈ꯭ꯔꯕ꯭ꯔꯅꯦ? ꯍꯥꯏꯕꯨ ꯍꯥꯏꯔꯝꯃꯣꯏꯗ, ꯌꯥꯎꯕꯤꯔꯛꯀꯦꯁꯨ ꯌꯥꯗꯦ, ꯑꯗꯨꯗꯤ ꯅꯊꯟꯅ ꯑꯗꯨꯝ ꯍꯧꯖ ꯇꯥꯕ꯫ ꯇꯟ ꯇꯛꯅꯕ ꯑꯗꯨꯒ ꯀꯩꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯌꯥꯖꯔꯦ, ꯇꯟ ꯇꯛꯏꯅꯦꯅ ꯃꯅꯤꯄꯨꯔ ꯃꯦꯞ ꯌꯦꯛꯏꯔ ꯈꯪꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯤꯅꯣꯗꯤꯅꯤ ꯆꯥꯛꯈꯨꯝ ꯆꯪꯉꯛꯏ ꯃꯆꯥꯅꯨꯄꯥꯗ꯫ ꯏꯕꯨꯡꯉꯣ, ꯅꯣꯏ ꯄꯨꯄꯨꯒꯤ ꯄꯤꯈ꯭ꯔꯕ꯭ꯔꯥ? ꯄꯤꯔꯒꯦ ꯂꯣꯏꯔꯦ, ꯆꯥꯒ ꯄꯤꯔꯒꯦ ꯇꯧꯅꯤ꯫ ꯁꯦ ꯂꯣꯏꯁꯜꯂꯒꯦ, ꯅꯪ ꯄꯨꯄꯨꯒꯤꯅꯦ ꯍꯥꯟꯅ ꯄꯤꯔꯨꯔꯣ, ꯑꯗꯨꯒ ꯅꯣꯏ ꯃꯥꯆꯧꯕꯤ ꯍꯣꯏꯗꯣ ꯀꯧꯔꯛꯑꯣ꯫ ꯕꯤꯅꯣꯗꯤꯅꯤ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯝꯕꯗꯣ ꯃꯥꯅ ꯃꯍꯨꯠ ꯁꯤꯜꯂꯛꯏ꯫ ꯄ꯭ꯔꯗꯤꯞꯁꯨ ꯃꯄꯨꯒꯤ ꯄꯤꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯕꯤꯅꯣꯗꯤꯅꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯀꯦꯜꯚꯤꯟꯗ ꯌꯦꯡꯂꯒ, ꯅꯣꯏꯒꯤ ꯁ꯭ꯀꯨꯜꯗꯤ ꯄꯨꯡ ꯀꯌꯥꯗ ꯆꯠꯂꯤꯕꯅꯣ? ꯐꯣꯟ ꯃꯦꯠꯂꯝꯕ ꯀꯦꯜꯚꯤꯟꯅ, 9:45 ꯍꯧꯕꯅꯤ, 9:30 ꯑꯗꯥꯏꯗꯩꯗꯤ ꯌꯨꯝꯗꯩ ꯊꯣꯛꯑꯦ꯫ ꯄ꯭ꯔꯗꯤꯞꯁꯨ ꯄ꯭ꯂꯦꯠ ꯑꯃꯗ ꯃꯄꯨꯕꯣꯛꯀꯤ ꯐꯖꯅ ꯍꯥꯞꯂꯕ ꯇꯨꯡꯗ ꯄꯤꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯅꯣꯗꯤꯅꯤꯁꯨ ꯃꯈꯥ ꯇꯥꯅ ꯇꯟꯍꯧꯔꯤ꯫ ꯀꯔꯤ ꯂꯝꯗꯒꯤ ꯈꯪꯅꯩ ꯍꯥꯏꯗꯨꯅ? ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯤꯌꯥꯡꯊꯥꯡꯗꯒꯤꯅꯤ ꯏꯃꯥ꯫ ꯐꯩ, ꯕꯣꯔ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯝ ꯇꯣꯏꯅ ꯆꯠꯇꯧꯔꯤꯅ? ꯇꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯗꯤꯞꯅ, ꯏꯃꯥ, ꯍꯣꯏ ꯏꯃꯥ꯫ ꯕꯤꯅꯣꯗꯤꯅꯤꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ? ꯕꯕꯥꯅ ꯑꯝꯇ ꯂꯥꯛꯑꯣꯏ꯫ ꯁꯤꯅ ꯌꯥꯔꯅꯤꯗ, ꯅꯣꯏ ꯃꯥꯆꯧꯕꯤ ꯍꯣꯏꯗꯣ ꯍꯥꯏꯔꯝꯃꯕ ꯅꯠꯇ꯭ꯔꯣ? ꯀꯦꯜꯚꯤꯟ ꯅꯕꯥꯅꯤ ꯈꯥꯏꯗꯣꯛꯑꯣ, ꯑꯗꯨꯒ ꯆꯥꯔꯝꯃꯣꯀꯣ, ꯃꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ꯫ ꯋꯥꯐꯝ ꯈꯔꯁꯤ ꯍꯥꯏꯔꯝꯃꯒ ꯕꯤꯅꯣꯗꯤꯅꯤ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯗꯃꯛ ꯂꯩꯍꯧꯔꯦ꯫ ꯄ꯭ꯔꯗꯤꯞ ꯃꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯃꯛ ꯇꯧꯏ꯫ ꯇꯟꯁꯤꯡꯗꯣ ꯃꯁꯤꯡ ꯊꯤꯔꯒ ꯄꯨꯈꯝ ꯑꯄꯥꯛꯄ ꯂꯧꯔꯒ 3 ꯍꯥꯞꯊꯔꯛꯏ꯫ ꯇꯟꯗꯣ ꯈꯔ ꯇꯥꯁꯤꯜꯂꯒ ꯒ꯭ꯌꯥꯁ ꯃꯊꯛꯇ ꯂꯩꯔꯤꯕ ꯎꯌꯥꯟꯗꯨꯗꯒꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗꯣ ꯈꯥꯕꯩꯅ ꯀꯣꯠꯂꯒ ꯍꯥꯞꯊꯔꯛꯏ꯫ ꯀꯦꯜꯚꯤꯟ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯅꯥ ꯃꯤꯠꯌꯦꯡ ꯑꯃꯨꯛꯇ ꯆꯪꯕꯤꯗꯨꯅ ꯅꯅꯥꯏ ꯏꯕꯨꯡꯉꯣꯅ ꯂꯥꯡꯖꯔꯤꯕꯁꯦ ꯈꯥꯎꯕ ꯌꯥꯒꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯆꯟꯗꯥꯟ꯫ ꯀꯦꯜꯚꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯒ ꯅꯣꯛꯏ꯫ ꯏꯁ, ꯕꯦꯕꯥꯔꯗ ꯍꯩꯊꯔꯝꯃꯒ ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯗꯤ ꯐꯖꯩꯍꯦ꯫ ꯑꯔꯦ, ꯅꯪꯕꯨ ꯃꯤ ꯑꯃꯅꯦ ꯁꯥꯗꯅ ꯅꯪꯉꯣꯟꯗ ꯕꯦꯕꯥꯔ ꯉꯥꯡꯗꯣꯏꯔꯕ? ꯅꯪꯗꯤꯅꯦ ꯅꯪꯅꯗꯕꯒꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯈꯤꯕꯩ ꯋꯥꯅꯤ, ꯁꯣꯏꯕꯣꯏ ꯀꯩꯕꯣꯏ ꯑꯗ ꯌꯥꯝ ꯍꯔꯥꯎꯔꯨꯅꯨ꯫ ꯑꯩ ꯈꯪꯖꯗ꯭ꯔꯦ, ꯅꯪ ꯈꯗꯥꯡꯁꯦ ꯆꯥꯕ ꯍꯧꯔꯦ, ꯊꯦꯡꯉꯅꯤ ꯑꯩ꯫ ꯅꯪ ꯆꯥꯔꯝꯃꯣ, ꯃꯥꯆꯧꯕꯤ ꯍꯣꯏꯒꯤꯁꯦ ꯊꯤꯟꯕꯤꯔꯨꯔꯒꯦ, ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯅꯔꯝꯗꯧ ꯃꯥꯜꯂꯦ, ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯥꯛꯑꯝꯃꯒꯦ, ꯏꯪꯉꯗꯤ ꯍꯥꯎꯔꯔꯣꯏ꯫ ꯊꯣꯛꯂꯛꯏ ꯄ꯭ꯔꯗꯤꯞ꯫ ꯁꯨꯃꯥꯡ ꯑꯃꯠꯇ ꯑꯣꯏ ꯀꯣꯏꯔꯣ ꯀꯣꯏꯁꯤꯟꯕ ꯌꯨꯝꯅꯤ꯫ ꯃꯥꯒꯤ ꯇꯣꯉꯥꯟ ꯁꯥꯟꯅꯔꯗꯨꯅ ꯄ꯭ꯔꯗꯤꯞ ꯁꯤꯔꯤ ꯀꯥꯈꯠꯂꯛꯄꯗꯒꯤ ꯂꯥꯎꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯥꯆꯧꯕꯤ! ꯇꯥꯔꯦ! ꯄ꯭ꯔꯗꯤꯞ ꯆꯪꯁꯤꯜꯂꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕꯗꯣ ꯃꯃꯥꯆꯧꯕꯤꯗ ꯄꯤꯁꯤꯜꯂꯤ꯫ ꯏꯪꯉꯗꯤ ꯍꯥꯎꯔꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯊꯤꯜꯂꯛꯑꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜꯁꯦ ꯄꯨꯡ ꯑꯃꯠꯇ ꯃꯥꯟꯅꯗꯕꯅꯤꯅ ꯅꯪ ꯃꯥꯆꯧꯕꯤꯗꯤ ꯈꯥꯗ ꯑꯃꯨꯛ ꯆꯦꯟ, ꯋꯥꯡꯗ ꯑꯃꯨꯛ ꯆꯦꯟ, ꯐꯖꯔꯦ꯫ ꯅꯇꯩꯃꯁꯨ ꯅꯥꯗꯅ ꯍꯧꯒꯠꯇ꯭ꯔꯤ, ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯁꯨ ꯁꯤ ꯂꯣꯏꯔꯒ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ, ꯐꯔꯦ ꯏꯆꯥꯅ ꯊꯤꯟꯕꯤꯔꯛꯏꯁꯤꯅ ꯍꯦꯟꯅ꯫ ꯏꯇꯩꯃ ꯅꯥꯏꯌꯦꯕꯨ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯃꯥꯆꯧꯕꯤ? ꯏꯪꯗꯝ ꯆꯠꯂꯤꯅꯤꯌꯦ, ꯍꯧꯖꯤꯛꯇ ꯋꯥꯇꯔ ꯕꯦꯒ ꯄꯤꯈꯠꯂꯨꯔꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯃꯥꯆꯧꯕꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯒꯦ, ꯀꯦꯜꯚꯤꯟ ꯂꯥꯛꯍꯧꯔꯤꯕ, ꯏꯇꯩꯃꯗꯨꯁꯨ ꯊꯨꯅ ꯐꯔꯣꯌꯨ꯫ ꯍꯣꯔꯦꯟ ꯑꯩꯅ ꯍꯜꯂꯛꯄꯗ ꯀꯩꯅꯣꯝ ꯆꯥꯅꯕ ꯂꯩꯔꯛꯑꯒꯦ ꯏꯇꯩꯃꯒꯤ꯫
ꯍꯣꯏ ꯆꯠꯂꯣ ꯅꯪꯁꯨ ꯀꯦꯕꯤꯟ ꯂꯥꯛꯍꯧꯔꯤꯕꯅꯤꯅ ꯉꯥꯏꯈꯣ ꯑꯗꯣ ꯅꯣꯏ ꯃꯥꯗꯣ ꯉꯁꯤ ꯃꯔꯨꯞ ꯇꯥꯕꯅꯤ ꯍꯥꯏꯔꯝꯃꯨꯀꯣ ꯍꯣꯏ ꯃꯥꯆꯧꯕꯤ ꯄ꯭ꯔꯗꯤꯞ ꯆꯨꯝꯗ꯭ꯔꯤꯡ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯃꯃꯥꯗ ꯈꯪꯇꯝ ꯇꯝꯅꯤꯡꯕ ꯐꯥꯎꯕꯅꯔꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯄꯥꯎ ꯑꯗꯨ ꯇꯝꯒꯦ ꯍꯥꯏꯅ ꯃꯃꯥꯒ ꯃꯄꯥꯒꯤ ꯀꯥ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄ ꯃꯇꯝꯗ ꯃꯅꯨꯡꯗ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯇꯥꯔꯛꯏ ꯃꯃꯥꯅ ꯀꯛꯉꯥꯡ ꯇꯧꯔꯒ ꯌꯥꯝ ꯅꯤꯡꯍꯝꯗꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯃꯤꯅꯨꯡꯁꯤ ꯐꯥꯎꯗꯕꯔꯣ ꯑꯩ ꯍꯥꯏꯗꯤꯌꯦ ꯑꯁꯣꯝꯒꯤ ꯇꯧꯒꯅꯣꯅ ꯑꯗꯨꯕꯨ ꯁꯤꯒꯤ ꯅꯆꯥꯅꯨꯄꯥꯒꯤꯁꯨ ꯃꯣꯏ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯍꯣꯠꯅꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯣꯠꯅꯕꯤꯌꯨ ꯑꯩ ꯊꯃꯣꯏꯁꯤ ꯄꯦꯟꯒꯦ ꯁꯤ ꯈꯨꯗꯤꯡꯃꯛ ꯇꯣꯛꯈ꯭ꯔꯣ ꯂꯩꯅꯔꯤꯕ ꯌꯨꯝꯁꯤꯐꯥꯎꯗ ꯅꯪ ꯑꯁꯣꯝꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯊꯕꯛ ꯅꯝꯃꯤꯅꯦꯅ ꯕꯟꯗꯥ ꯊꯝꯃꯕ ꯅꯠꯇ꯭ꯔꯣ ꯍꯦꯟꯃꯜꯂꯦꯀꯣ ꯍꯦꯟꯃꯜꯂꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯁꯤꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤ ꯂꯩꯔꯤꯒꯦ ꯄ꯭ꯔꯗꯤꯞ ꯃꯄꯥꯗꯣ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯊꯧꯏꯁꯥ ꯁꯥꯗꯒꯦ ꯍꯥꯏꯔꯤ ꯏꯪꯈꯣꯜꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯅ ꯇꯣꯂꯣꯞ ꯐꯪꯉꯀꯥꯟꯗ ꯃꯥꯏ ꯍꯟꯗꯣꯛꯆꯅꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯣꯏ ꯈꯨꯡꯒꯪꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜ ꯄꯤꯛꯁꯟꯕꯤꯗꯣ ꯁ꯭ꯋꯥꯏꯗ ꯇꯧꯒꯅꯨ ꯑꯣꯏꯒꯗꯕ ꯃꯤꯗ ꯁꯦꯝꯕꯅꯤꯅꯦ ꯑꯣꯏꯔꯣꯏꯗꯕꯗ ꯊꯥꯗꯔꯒ ꯄꯨꯡꯃꯥꯡ ꯃꯥꯡꯅꯕꯅꯤ ꯄ꯭ꯔꯗꯤꯞ ꯃꯈꯥ ꯇꯥꯅ ꯇꯥꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯏ ꯆꯠꯂꯤꯕ ꯍꯥꯏꯗꯨꯅꯤ ꯈꯣꯡꯊꯥꯡꯗꯨꯗ ꯀꯔꯝꯅ ꯊꯥꯡꯂꯤꯕꯅꯣ ꯀꯔꯣꯝꯗꯅꯣ ꯍꯥꯏꯕꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯕꯗ ꯋꯥꯈꯜ ꯇꯥꯕꯒꯨꯝ ꯋꯥꯈꯜ ꯂꯥꯛꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯒꯤ ꯀꯥꯗꯣ ꯆꯥꯛꯁꯪꯒ ꯈꯖꯤꯛ ꯂꯥꯞꯅꯕꯅ ꯀꯦꯜꯚꯤꯟ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯇꯥꯔꯝꯗꯦ ꯆꯪꯉꯛꯏꯕ ꯄ꯭ꯔꯗꯤꯞꯇ ꯌꯦꯡꯂꯒ ꯄꯨꯔꯥ ꯅꯥꯎꯔꯤ ꯃꯔꯨ ꯍꯟꯖꯜꯂꯛꯇꯦꯕ ꯍꯦꯛꯇ ꯑꯋꯥꯕ ꯁꯛꯇꯝ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯍꯟꯗꯅ ꯄ꯭ꯔꯗꯤꯞ ꯀꯦꯜꯚꯤꯟꯗ ꯍꯥꯏꯔꯛꯏ 8:30 ꯍꯦꯜꯍꯧꯔꯤ 9 ꯇꯥꯍꯧꯗꯣꯔꯦ ꯑꯩꯒꯤ ꯇꯟꯁꯤ ꯌꯣꯝꯃꯒ ꯄꯨꯔꯛꯑꯒꯦ ꯅꯣꯏꯗ ꯆꯥꯔꯒꯦ ꯅꯪ ꯊꯕꯛ ꯆꯠꯄꯗ ꯑꯩꯁꯨ ꯑꯝꯇ ꯊꯥꯗꯕꯤꯔꯝꯃꯨ ꯑꯩ ꯅꯍꯥꯟ ꯏꯃꯥꯟꯅꯕ ꯀꯝꯄ꯭ꯌꯨꯇꯔ ꯌꯣꯟꯕꯤꯕꯗꯣ ꯃꯥ ꯉꯁꯤ ꯎꯅꯔꯁꯤ ꯀꯦꯜꯚꯤꯟ ꯃꯈꯨꯠ ꯍꯥꯝꯗꯣꯛꯈ꯭ꯔꯦ ꯆꯥꯊꯣꯔꯛꯑꯣ ꯑꯗꯨꯝ ꯑꯩ ꯉꯥꯏꯒꯦꯕ ꯑꯩ ꯑꯃꯈꯛꯇꯪ ꯆꯥꯖꯔꯕꯅꯤ ꯑꯅꯤꯒ ꯆꯥꯕ ꯉꯝꯗꯦ ꯆꯥꯎꯃꯟꯗꯅ ꯄ꯭ꯔꯗꯤꯞ ꯆꯪꯁꯤꯜꯂꯒ ꯌꯣꯝꯅꯕ ꯆꯦ ꯑꯃ ꯆꯥꯛꯁꯪꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯊꯤ ꯊꯤ ꯑꯗꯨꯒ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯁꯔꯨꯛꯇꯣ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯅꯤꯗꯨ ꯆꯥꯛꯁꯪꯗꯒꯤ ꯊꯣꯔꯛꯏ ꯃꯄꯥ ꯃꯃꯥꯒꯤ ꯀꯥ ꯂꯥꯜꯂꯝꯗꯥꯏꯗ ꯄ꯭ꯔꯗꯤꯞ ꯀꯦꯜꯚꯤꯟꯒꯤ ꯂꯦꯡꯖꯨꯝꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯛꯏ ꯈꯣꯡꯊꯥꯡꯁꯨ ꯀꯟꯅ ꯊꯥꯡꯗꯨꯅ ꯉꯥꯡꯉꯛꯏ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯕꯣ ꯉꯁꯤꯒꯤ ꯀꯦꯜꯚꯤꯟ ꯅꯥꯀꯣꯡꯗꯣ ꯍꯥꯏꯐꯦꯠ ꯃꯦꯜꯂꯒ ꯈꯣꯡꯊꯥꯡꯗꯤ ꯊꯥꯡꯕ ꯂꯦꯞꯇꯦ ꯀꯩꯅꯣꯍꯦ ꯅꯥꯀꯣꯡꯒ ꯁꯦꯒꯥꯏꯗꯣꯔꯦ ꯑꯣꯟꯊꯣꯛꯀꯟꯅꯁꯨ ꯉꯥꯡꯈ꯭ꯔꯦ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯑꯅꯤꯗꯣ ꯊꯥꯗꯣꯛꯅꯔꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯇꯥꯏꯕꯪꯒꯤ ꯂꯩꯀꯣꯜꯗ ꯁꯤꯡꯌꯦꯟ ꯂꯩꯔꯥꯡ ꯑꯣꯏ ꯄꯥꯝꯕꯨ ꯎꯖꯥꯎ ꯑꯣꯏ ꯁꯥꯊꯦꯛ ꯇꯝꯂꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯧꯔꯛꯐꯝ ꯋꯥꯔꯤ ꯇꯣꯉꯥꯟꯕꯒꯨꯝ ꯂꯩꯁꯛ ꯂꯩꯆꯨ ꯃꯥꯟꯅꯗꯕꯒꯨꯝ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯈꯦꯟꯅꯩꯗꯣ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯣꯉꯥꯟꯂꯤ ꯂꯤꯂꯥ ꯃꯈꯜ ꯃꯈꯜꯅꯤ ꯏꯃꯨꯡ ꯑꯃꯒꯤ ꯁꯣꯝꯗ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯕꯗ ꯑꯇꯟꯕꯤ ꯑꯃꯒꯤ ꯃꯇꯧꯂꯣ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕ ꯃꯤꯅꯥꯛꯁꯤꯕꯨ ꯀꯧꯗꯨꯅ ꯐꯃꯨꯡ ꯇꯝꯅ ꯆꯪꯉꯛꯇꯨꯅ ꯆꯩꯔꯤ ꯃꯃꯥꯅ ꯍꯦꯟꯃꯜꯂꯤꯀꯣ ꯍꯦꯟꯃꯜꯂꯤ ꯅꯪ ꯑꯃꯅꯦ ꯀꯦꯅ ꯌꯣꯛꯃꯟꯗꯅ ꯀꯦꯕꯥꯛ ꯊꯣꯛꯑꯦꯗꯨꯅꯤ ꯉꯥꯡꯕ ꯍꯦꯟꯃꯜꯂꯛꯇꯨꯅ ꯃꯤꯅꯥꯛꯁꯤꯗꯣ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯡꯈꯜ ꯍꯥꯏꯒꯠꯂꯛꯏ ꯐꯃꯨꯡ ꯐꯥꯅꯨꯡ ꯂꯣꯏꯁꯤꯜꯂꯛꯏ ꯁꯨꯃꯥꯡꯗꯅ ꯃꯤꯒꯤ ꯑꯣꯔꯗꯔꯒꯤ ꯄꯣꯠ ꯆꯩ ꯍꯥꯟꯕꯅ ꯍꯥꯟꯕ ꯍꯧꯕꯅ ꯍꯧꯕ ꯁꯤꯗꯕꯨ ꯅꯪꯅ ꯇꯨꯝꯕ ꯉꯝꯃꯤꯕ ꯅꯪꯒꯤ ꯀꯣꯛꯇꯨꯕꯨ ꯑꯗꯨꯅꯤꯅꯤ ꯑꯩꯅ ꯍꯥꯡꯇꯣꯛꯑꯒ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯁꯦ ꯊꯕꯛꯇꯤ ꯆꯠꯂꯣꯏꯗ꯭ꯔꯥ ꯆꯠꯅꯤꯡꯗ꯭ꯔꯦ ꯊꯧꯔꯥꯅꯤꯗꯨ ꯁꯥꯎꯔꯪꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯉꯥꯡꯉꯛꯏ ꯍꯩ ꯑꯣꯏꯔꯣꯏꯅꯦ ꯍꯩ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯣꯏꯅ ꯊꯨꯡꯅꯕ ꯇꯧꯗꯦꯕ ꯑꯗꯨꯅꯗꯤ ꯍꯌꯦꯡꯋꯥꯏ ꯀꯞꯀꯦꯗꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯣꯏ ꯇꯧꯕꯒꯅꯦ ꯑꯣꯏꯔꯣꯏꯒ ꯈꯣꯠꯂꯣꯏꯒ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯒꯦ ꯅꯣꯏꯅ ꯑꯣꯏꯔꯣꯏ ꯍꯥꯏꯃꯟꯗꯅꯅꯦ ꯑꯣꯏꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯏ ꯍꯩ ꯅꯆꯤꯟꯗꯨꯗ ꯊꯥꯒꯦ ꯑꯗꯨꯛ ꯅꯆꯤꯟ ꯀꯟꯕꯕꯣ ꯂꯩꯁꯥꯕꯤꯅ ꯑꯗꯨꯛ ꯅꯆꯤꯟ ꯀꯟꯕ ꯏꯃꯥꯅ ꯄꯣꯛꯄꯗꯤ ꯎꯔꯛꯇ꯭ꯔꯤꯅꯦ ꯍꯧꯖꯤꯛ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯃꯤꯅꯥꯛꯁꯤꯅ ꯈꯨꯝꯃꯛꯏ ꯄꯥꯎꯈꯨꯝꯁꯤꯗ ꯊꯧꯔꯥꯅꯤꯗꯨ ꯃꯩꯊꯛꯇ ꯅꯦꯠꯄꯒꯨꯝ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯔꯒꯦ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯏ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯆꯪꯉꯛꯄ ꯎꯕꯗꯨꯗ ꯃꯄꯥ ꯆꯥꯅꯅ ꯉꯥꯛꯊꯣꯛꯈ꯭ꯔꯦ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯦ ꯇꯣꯛꯑꯣ ꯃꯄꯥꯟꯗ ꯄꯥꯕꯨꯡꯅꯁꯨ ꯏꯃꯥ ꯀꯧꯍꯧꯕꯅꯤ ꯊꯧꯔꯥꯅꯤ ꯂꯥꯡꯂꯦꯟꯂꯣꯝꯗ ꯈꯔ ꯊꯩꯖꯟ ꯃꯆꯥꯅꯨꯄꯤꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯂꯥꯡꯂꯦꯟ ꯁꯤꯒ ꯇꯤꯟꯅꯔꯨꯅꯨ ꯅꯣꯏꯁꯨ ꯃꯥꯡꯖꯁꯅꯤꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯀꯟꯈꯠꯂꯣꯏꯗ ꯑꯩ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯂꯥꯡꯂꯦꯟ ꯃꯤꯅꯥꯛꯁꯤ ꯂꯦꯞꯂꯤꯕꯗꯨ ꯌꯦꯡꯂꯒ ꯀꯩ ꯍꯥꯏꯅꯕꯩꯅꯣ ꯍꯣ ꯆꯨꯝꯃꯦꯕ ꯑꯩ ꯉꯁꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯉꯦꯕ ꯑꯗꯨꯒꯤ ꯉꯥꯡꯕꯗꯤ ꯉꯥꯡꯖꯔꯣꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯃꯣꯏꯒꯤ ꯑꯃ ꯂꯩꯗꯥꯏ ꯑꯣꯏꯔꯣꯏꯒ ꯈꯣꯠꯂꯣꯏꯒ
ꯁꯤ ꯋꯥꯍꯩꯁꯦ ꯇꯥꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯒꯤ ꯍꯧꯔꯛꯑꯅꯤ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨ ꯇꯧꯍꯧꯔꯦ ꯃꯤꯒꯤꯗꯤ ꯑꯗꯨ ꯇꯧꯍꯧꯔꯦ ꯑꯣꯏꯔꯦꯅ ꯀꯝꯄꯦꯔꯤꯖꯟꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯑꯩ ꯌꯥꯝ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦ ꯌꯨꯝꯁꯦ ꯀꯣꯛꯁꯦ ꯊꯣꯛꯈ꯭ꯔꯗꯅ ꯐꯥꯒꯤ ꯇꯥꯊꯣꯔꯛꯏꯕꯅꯤ ꯈꯜꯂꯕꯅꯤ ꯏꯕꯦꯝꯃ ꯑꯩ ꯊꯕꯛꯀꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯇꯧꯖꯔꯨꯔꯒꯦꯅ ꯅꯨꯄꯥ ꯃꯌꯨꯝ ꯍꯥꯏꯔꯒ ꯁꯤꯕ ꯍꯔꯤꯗꯣ ꯄꯥꯎ ꯐꯥꯎꯔꯛꯄ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯌꯥꯝ ꯇꯟꯅ ꯈꯨꯝꯃꯤꯗ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯐꯣꯔꯁꯇꯤ ꯅꯠꯇꯦꯕ ꯅꯪ ꯑꯄꯥꯝꯕꯅꯤ ꯗꯥ ꯁꯤꯕ ꯍꯔꯤꯗꯣ ꯃꯤꯗꯤ ꯌꯥꯝ ꯐꯕꯅꯤ ꯃꯥꯁꯦ ꯊꯥꯏꯅ ꯅꯨꯄꯤ ꯑꯃꯗꯤ ꯀꯣꯏꯔꯝꯕ ꯖꯥꯠꯅꯤ ꯃꯥꯅ ꯀ꯭ꯂꯥꯁ 12 ꯑꯃꯨꯛ ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯗ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯐꯖꯅ ꯅꯨꯄꯤꯁꯦ ꯍꯟꯅ ꯌꯦꯡꯗꯕꯅꯤꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯅꯨꯄꯥ ꯅꯪ ꯎꯔꯨꯕꯗꯒꯤꯅꯦ ꯄꯨꯡꯁꯨꯝ ꯁꯨꯝꯔꯕ ꯖꯥꯠꯅꯤ ꯁꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯕꯗꯅꯤ ꯅꯣꯡꯉꯥꯜꯂꯝꯃꯤꯁꯦ ꯑꯗꯒꯤ ꯌꯥꯍꯧꯗꯤ ꯐꯖꯔꯦ ꯑꯗꯣ ꯌꯦꯡꯉꯣ ꯅꯪ ꯑꯗꯨꯝ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃ ꯂꯩ ꯅꯪꯒꯤ ꯀꯦꯜꯚꯤꯟꯒꯁꯦ ꯑꯁꯦꯡꯕꯩ ꯀꯣꯏꯅꯕ꯭ꯔꯥꯕ ꯈꯪꯗꯦ ꯀꯩꯅꯣ ꯈꯪꯗꯦꯕꯣ ꯄꯥꯎꯗꯤ ꯐꯖꯅ ꯐꯥꯎꯅꯩ ꯅꯠꯇ꯭ꯔꯣ ꯀꯣꯏꯅꯔꯁꯤ ꯅꯪ ꯅꯨꯡꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇ꯭ꯔꯕ꯭ꯔꯥꯕ ꯍꯥꯏꯔꯛꯇ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯔꯛꯇ꯭ꯔꯦꯗ ꯕꯦꯔꯥꯅꯤꯍꯦ ꯍꯣꯏꯗ ꯅꯣꯏꯒꯤꯁꯨ ꯅꯨꯡꯁꯤꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯣ ꯑꯩ ꯑꯃꯒꯤꯁꯨ ꯍꯥꯏꯔꯣꯏꯀꯣ ꯅꯪꯒꯤ ꯐꯒꯗꯕꯗꯣ ꯑꯗꯨꯝ ꯌꯦꯡꯉꯣ ꯅꯪꯒꯤ ꯋꯥꯈꯜꯒ ꯆꯥꯟꯅꯖꯕꯗꯣ ꯍꯣꯏ ꯌꯦꯡꯒꯦ ꯑꯗꯣ ꯊꯕꯛ ꯆꯠꯇꯣꯏꯔꯣ ꯑꯁ ꯑꯩꯁꯦ ꯈꯜꯂꯤꯅꯤꯅꯦ ꯆꯦꯂꯤꯟꯗꯥꯁꯨ ꯇꯣꯛꯏ ꯈꯣꯟꯗꯥ ꯌꯥꯝ ꯍꯥꯎꯇꯦ ꯍꯥꯏꯔꯤ ꯃꯄꯨꯗꯣ ꯑꯩꯁꯨ ꯆꯠꯂꯒꯨꯝꯁꯤꯔꯅ ꯈꯜꯂꯤꯕ ꯅꯪꯁꯨ ꯂꯥꯛꯇꯕꯒꯤ ꯃꯄꯨ ꯁꯥꯏꯒ ꯑꯗꯨ ꯁꯥꯏꯒ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ ꯏꯄꯛꯇꯤ ꯄꯛꯊꯈꯩ ꯂꯥꯡꯂꯦꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯑꯒ ꯀꯩꯅꯣꯝꯃ ꯑꯣꯏꯕ ꯌꯥꯕ ꯑꯃꯗꯤ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄ ꯋꯥꯈꯜꯁꯤꯅꯗꯤ ꯌꯥꯔꯔꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯂꯥꯁ ꯏꯌꯔꯅꯤꯅ ꯐꯖꯅ ꯑꯦꯇꯦꯝ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯁꯤ ꯃꯔꯛꯁꯤꯗ ꯑꯩ ꯌꯨꯝꯗ ꯂꯩꯅ ꯀꯩꯀꯩ ꯇꯧꯁꯤꯟꯕ ꯌꯥꯕꯗꯣ ꯈꯜꯂꯒꯦ ꯇꯧꯅꯤ ꯅꯣꯏ ꯒꯦꯠꯇꯣ ꯑꯗꯨꯗ ꯍꯣꯇꯦꯜ ꯍꯣꯏ ꯀꯩ ꯍꯣꯏ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯐꯝꯃꯁꯤꯔꯕ ꯅꯣꯏ ꯃꯥꯁꯨ ꯗꯨꯀꯥꯟ ꯁꯦꯝꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯈꯤꯕꯅꯤ ꯉꯁꯤꯗꯩ ꯃꯤꯁꯇ꯭ꯔꯤ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯏꯕꯥꯅꯤꯅ ꯅꯣꯏ ꯒꯦꯠꯇ ꯍꯥꯡꯗꯣꯛꯑꯒ ꯌꯦꯔꯨꯝ ꯕꯣꯔꯥ ꯑꯗꯒꯤ ꯁꯤꯡꯖꯨ ꯀꯩꯀꯥ ꯌꯣꯟ ꯌꯥꯏ ꯀꯩꯅꯣ ꯌꯥꯗ꯭ꯔꯣ ꯌꯥꯏꯅꯦ ꯑꯩ ꯇꯨꯏꯁꯟꯒꯗꯣ ꯆꯠꯂꯒꯨꯝꯒꯦ ꯑꯁ ꯅꯍꯥꯟꯈꯩ ꯋꯥꯈꯜ ꯊꯣꯛꯎꯗ꯭ꯔꯦꯅꯦ ꯀꯥꯟꯗꯦ ꯕꯣꯔꯁꯨ ꯀꯨꯏꯗ꯭ꯔꯦꯗꯅ ꯍꯧꯔꯁꯦ ꯕꯣꯔꯗꯅꯅꯦ ꯁ꯭ꯇꯣꯜ ꯑꯃ ꯀꯛꯑꯁꯤ ꯑꯗꯨꯒꯅꯦ ꯐꯝꯃꯁꯦ ꯌꯥꯏꯅ ꯌꯥꯏꯌꯦ ꯇꯧꯔꯁꯦ ꯇꯦꯕꯜꯒ ꯐꯥꯟꯒꯗꯤ ꯅꯣꯏ ꯇ꯭ꯌꯨꯁꯟ ꯇꯧꯕꯒꯤ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯅꯤ ꯏꯕꯦꯝꯃ ꯏꯕꯥꯅꯤ ꯄꯩꯁꯥ ꯈꯒ ꯈꯥꯏꯖꯤꯟꯅꯔꯒꯅꯦ ꯍꯦꯛꯇ ꯇꯥꯜꯂꯁꯦ ꯍꯣꯏ ꯕꯥ ꯆꯠꯂꯒꯦ ꯑꯗꯣ ꯅꯪ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤꯅꯦ ꯔꯤꯖꯛꯅꯦꯁꯟ ꯂꯦꯇꯔ ꯑꯃ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯒꯦ ꯇꯧꯅꯤ ꯀꯔꯤꯒꯤ ꯔꯤꯖꯛꯅꯦꯁꯟ ꯂꯦꯇꯔꯅꯣ ꯁꯛꯇꯥꯗꯨꯗ ꯄꯤꯔꯨꯅꯨ ꯉꯥꯎꯗꯅ ꯂꯥꯎ ꯂꯩꯖꯅꯤ ꯂꯤꯗꯔꯁꯤꯞꯀꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯆꯦꯟꯗꯈꯩ ꯌꯥꯔꯦꯁꯦ ꯆꯠꯂꯒꯦ ꯌꯨꯝ ꯀꯅꯥꯝ ꯂꯩꯍꯧꯗꯦꯕ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯂꯥꯛꯏꯅꯤ ꯐꯣꯟꯁꯨ ꯆꯥꯔꯖ ꯇꯧꯔ ꯊꯅꯝꯕꯅꯤ ꯃꯄꯥꯟꯒꯤ ꯄꯦꯛꯀꯤꯡꯗꯨ ꯂꯩꯍꯧꯔꯕ꯭ꯔꯥ ꯑꯩ ꯐꯖꯅꯒ ꯎꯔꯛꯇꯦꯗ ꯄꯥꯕꯨꯡꯅ ꯈꯔ ꯍꯥꯞꯄꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯊꯣꯡꯗꯅꯕꯅ ꯑꯩ ꯇꯤꯐꯤꯟꯗ ꯍꯥꯞꯄꯛꯑꯒꯦ ꯅꯣꯏꯗ ꯆꯥꯔꯨꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯛ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ ꯉꯁꯤ ꯍꯪꯂꯦꯟ ꯅꯣꯛꯏ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯃꯛ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯅ ꯄꯤꯁꯨꯝ ꯊꯣꯡ ꯂꯥꯜꯂꯗꯨꯅ ꯍꯥꯎ ꯒ꯭ꯔꯥꯎꯟ ꯇꯝꯅ ꯒꯥꯔꯤ ꯊꯧꯔꯛꯂꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯕꯗ ꯀꯦꯕꯤꯟ ꯒꯥꯔꯤ ꯈꯥꯝꯃꯤ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯒꯤ ꯃꯤꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤꯔꯕ ꯌꯥꯔꯅꯤꯍꯦ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯅꯠꯇꯦ ꯂꯥꯛꯇꯣꯏꯁꯦ ꯂꯥꯕꯅꯦ ꯑꯗꯨꯝ ꯉꯥꯏꯖꯍꯧꯔꯒꯦ ꯁꯅꯥꯏꯕꯨꯡꯉꯣ ꯆꯠꯄꯤꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯏꯁ ꯁꯛꯇꯥ ꯍꯣꯔꯦꯟ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯀꯥꯏꯗꯅꯣ ꯍꯤꯌꯥꯡꯊꯥꯡ ꯆꯠꯇ꯭ꯔꯗꯤ ꯀꯩꯅೋ ꯊꯕꯛꯅꯦ ꯑꯩꯒꯤꯁꯨ ꯑꯗꯨꯗꯣ ꯅꯪꯗꯕꯨ ꯃꯤꯔꯦꯝ ꯑꯣꯏꯕꯒꯤ ꯂꯥꯛꯆꯕꯩ ꯋꯥꯅꯤ ꯏꯕꯨꯡꯉꯣ ꯃꯤꯔꯦꯝ ꯅꯠꯇꯦꯅꯦ ꯌꯨꯝꯕꯨꯔꯦꯝꯕꯤ ꯆꯪꯉꯤꯕ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯊꯕꯛꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯃꯥꯏ ꯊꯥꯕ ꯅꯪꯒꯤ ꯁ꯭ꯀꯤꯟ ꯄꯥꯟꯕ ꯑꯩꯒ ꯂꯝꯕꯥ ꯉꯝꯖꯗ꯭ꯔꯦ ꯂꯩꯖꯍꯧꯔꯒꯦ ꯎꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯄꯨꯈꯤꯒꯦ ꯑꯩ ꯌꯥꯔꯦ ꯂꯩꯍꯧꯔꯣ ꯐꯖꯅ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯦ ꯄ꯭ꯔꯗꯤꯞꯁꯨ ꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯀꯦꯕꯤꯟ ꯐꯠ ꯂꯥꯎꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨꯗꯒꯤ ꯃꯌꯣꯝ ꯑꯃ ꯂꯥꯟꯊꯣꯔꯛꯏ ꯍꯩꯕꯣꯟꯗꯣ ꯁꯦ ꯅꯪꯒꯤ ꯇꯟꯗꯣ ꯑꯩꯅ ꯄꯥꯏꯕꯤꯔꯛꯑꯕꯅꯤ ꯑꯗꯨꯝ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯉꯒ ꯂꯥꯏꯒꯤꯒ ꯊꯥꯗꯣꯛꯑꯒ ꯆꯥꯎ ꯑꯃꯨꯛ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯗꯅ ꯕꯦꯔꯥ ꯀꯥꯅꯤ ꯄ꯭ꯔꯗꯤꯞꯁꯨ ꯅꯣꯛꯃꯤ ꯇꯧ ꯃꯌꯣꯝꯗꯨ ꯂꯧꯏ ꯀꯦꯕꯤꯟꯁꯨ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ ꯄ꯭ꯔꯗꯤꯞ ꯊꯧꯈ꯭ꯔꯤꯕ ꯀꯦꯜꯚꯤꯟꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯇꯨꯡ ꯑꯣꯟꯗꯨꯅ ꯑꯄꯤꯛꯄ ꯂꯩꯀꯣꯜ ꯃꯆꯥꯗꯨꯗ ꯆꯪꯉꯛꯂꯦ ꯐꯝꯂꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯄꯥꯏꯔꯤꯕ ꯃꯌꯣꯝ ꯑꯗꯣ ꯌꯦꯡꯂꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯂꯤꯂꯥ ꯁꯥꯟꯅꯔꯛꯂꯦ ꯋꯥꯈꯜ ꯃꯥꯅ ꯄꯨꯕ ꯃꯥꯏꯀꯩꯗ
ꯍꯛꯆꯥꯡ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅ ꯅꯥꯞꯄꯗꯁꯨ ꯇꯥꯔꯛꯏ ꯈꯣꯟꯊꯥꯡ ꯅꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯤꯡꯈꯣꯜꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯇꯣꯂꯣꯞ ꯐꯪꯉꯀꯥꯟꯗ ꯃꯥꯏ ꯍꯟꯗꯣꯛꯆꯅꯤ ꯅꯪꯒꯤ ꯑꯗꯨꯝꯕ ꯈꯣꯡꯅꯨꯡꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯁꯟꯕꯗꯣ ꯁ꯭ꯋꯥꯏꯗ ꯇꯧꯒꯅꯨ ꯑꯣꯏꯒꯗꯕ ꯃꯤꯗ ꯁꯦꯝꯕꯅꯤ ꯑꯣꯏꯔꯣꯏꯗꯕꯗ ꯊꯥꯗꯔꯒ ꯄꯨꯡꯃꯥꯡ ꯃꯥꯡꯅꯕꯅꯤ ꯑꯣꯏꯒꯗꯕ ꯃꯤꯗ ꯁꯦꯝꯕꯅꯤ ꯑꯣꯏꯔꯣꯏꯗꯕ ꯃꯤꯗ ꯊꯥꯗꯔꯒ ꯄꯨꯡꯃꯥꯡ ꯃꯥꯡꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯁꯤꯜꯂꯛꯄꯒꯨꯝ ꯄ꯭ꯔꯗꯤꯞ ꯃꯀꯣꯛ ꯑꯗꯣ ꯂꯨꯛꯊꯗꯨꯅ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯆꯔꯛꯂꯦ ꯀꯅꯥꯗ ꯇꯥꯏꯅꯅꯤ ꯀꯅꯥꯗ ꯇꯝꯂꯨꯅꯤ ꯈꯨꯗꯤꯡꯃꯛ ꯃꯊꯟꯇꯅ ꯃꯥꯌꯣꯛꯅꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯛꯂꯦ ꯑꯁꯨꯝꯅ ꯏꯔꯝꯕꯔꯥ ꯃꯥꯒꯤ ꯋꯥꯔꯤ ꯄꯤꯔꯥꯡ ꯃꯥꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡꯗꯣ ꯂꯨꯛꯊꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯈꯨꯗꯥꯡꯗ ꯄꯤꯔꯥꯡꯁꯤꯡꯗꯨꯕꯨ ꯇꯩꯊꯣꯛꯏ ꯄꯥꯏꯔꯤꯕ ꯃꯌꯣꯝ ꯑꯗꯣ ꯊꯣꯛꯇꯣꯛꯇꯨꯅ ꯆꯥꯕ ꯍꯧꯏ ꯍꯥꯏꯔꯤ ꯆꯤꯝꯕꯥꯜꯗꯒꯤꯁꯨ ꯋꯥꯍꯩ ꯈꯔ ꯏꯃꯥꯒꯤꯗꯃꯛ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ ꯍꯣꯠꯅꯒꯅꯤ ꯑꯩ ꯏꯃꯥꯒꯤ ꯍꯣꯠꯅꯒꯅꯤ ꯁꯣꯝꯗꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯀꯦꯜꯚꯤꯟꯗꯣ ꯃꯁꯥꯗ ꯋꯥꯈꯜ ꯌꯥꯝꯅ ꯒꯥꯔꯤꯗꯨꯁꯨ ꯊꯧꯔꯤꯕ ꯍꯥꯏꯗꯨꯅꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇꯁꯨ ꯋꯥꯈꯜ ꯈꯖꯤꯛ ꯂꯥꯛꯂꯦ ꯅꯝꯂꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯇꯧꯔꯤ ꯃꯤꯁꯛ ꯑꯃꯗ ꯁꯥꯔ ꯑꯩꯒꯤ ꯐꯥꯔꯁ ꯄꯤꯔꯤꯌꯠꯀꯤ ꯀ꯭ꯂꯥꯁ 9ꯒꯤꯗꯣ ꯁꯥꯔꯅ ꯑꯝꯇ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯆꯪꯕꯤꯔꯝꯃꯨ ꯑꯩ ꯁꯥꯔꯒꯤ ꯁꯦꯀꯦꯟ ꯄꯤꯔꯤꯌꯠꯇꯣ ꯆꯪꯖꯔꯒꯦ ꯑꯩ ꯁꯣꯝꯗ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯒꯤ ꯈꯤꯇꯪ ꯊꯦꯡꯗꯣꯔꯦ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯊꯝꯖꯔꯒꯦ ꯑꯁꯨꯝꯅ ꯊꯝꯅꯔꯕ ꯇꯨꯡꯗ ꯀꯦꯚꯤꯟꯗꯣ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯂꯥꯛꯂꯦ ꯀꯟꯅ ꯊꯧꯔꯛꯏ ꯒꯥꯔꯤꯗꯨꯁꯨ ꯃꯤꯅꯥꯛꯁꯤꯒ ꯂꯥꯡꯂꯦꯟꯒꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯄꯥꯏꯔꯛꯂꯤꯕ ꯇꯤꯐꯤꯟ ꯑꯗꯣ ꯆꯥꯛꯁꯪꯗ ꯊꯥꯅꯝꯂꯕ ꯇꯨꯡ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯉꯥꯡꯕ ꯐꯕꯤ ꯃꯤꯅꯥꯛꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯁꯦ ꯃꯣꯔꯣꯛꯀꯗꯣ ꯈꯤꯇꯪ ꯁꯥꯇꯛꯅ ꯌꯥꯏꯌꯦ ꯁꯨꯁꯤ ꯀꯣꯕꯤꯁꯨ ꯂꯩꯕꯅꯤ ꯂꯥꯡꯂꯦꯟ ꯀꯥ ꯌꯧꯕꯒ ꯐꯣꯟꯗꯣ ꯌꯦꯡꯉꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝꯗꯣ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯩꯃꯥ ꯃꯤꯁꯀꯣꯜ ꯃꯌꯥꯝꯁꯤꯗꯤ ꯃꯤꯅꯥꯛꯁꯤꯅ ꯕꯥ 79 ꯃꯤꯁꯀꯣꯜ ꯅꯪ ꯉꯁꯤ ꯍꯤꯡꯉꯔꯣꯏꯕꯣ ꯀꯩꯝ ꯍꯥꯏꯅꯗ꯭ꯔꯤꯕꯣ ꯉꯁꯤꯒꯤ ꯍꯥꯏꯅꯗ꯭ꯔꯤꯌꯦ ꯑꯩ ꯉꯔꯥꯡ ꯑꯗꯨꯝ ꯁꯥꯏꯂꯦꯟ ꯊꯝꯃꯕ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯝ ꯆꯥꯔꯖ ꯊꯤꯡꯖꯤꯜꯂꯝꯃ ꯊꯝꯃꯝꯕꯅꯤ ꯁꯥꯏꯂꯦꯟ ꯊꯝꯃꯤ ꯍꯥꯏꯅꯁꯨ ꯀꯥꯎꯈ꯭ꯔꯕ ꯑꯩꯗꯣ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ ꯃꯤꯁꯀꯣꯜ ꯐꯅꯌꯥꯝ ꯂꯩꯍꯜꯂꯤꯕ ꯃꯤꯗꯣ ꯀꯣꯜ ꯂꯥꯛꯏ ꯍꯟꯗꯛꯇꯤ ꯄꯥꯏꯈꯠꯂꯛꯏ ꯃꯥꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯂꯥꯡꯂꯦꯟ ꯇꯞꯅ ꯈꯨꯝꯃꯤ ꯀꯩꯝ ꯇꯧꯗꯤꯌꯦ ꯀꯨꯝꯃꯣ ꯑꯩ ꯅꯣꯏ ꯒꯦꯠꯇ ꯂꯩ ꯍꯥ ꯉꯥꯏꯍꯥꯛꯇ ꯀꯨꯝꯃꯣ ꯀꯨꯏꯔꯣꯏ ꯊꯝꯃꯒꯦꯀꯣ ꯑꯁ ꯂꯥꯛꯏ ꯑꯝꯇ ꯀꯨꯝꯃꯛꯑꯣꯌꯦ ꯑꯩ ꯉꯝꯃꯔꯣꯏꯗ ꯆꯠꯂꯍꯦ ꯀꯨꯝꯃꯨꯔꯣ ꯁꯠ ꯁꯠ ꯗꯥ ꯀꯦꯜꯚꯤꯟꯁꯤꯁꯨ ꯅꯩꯗꯣꯔꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦꯕ ꯆꯠꯂꯣ ꯀꯨꯝꯃꯨꯔꯣ ꯀꯩꯅꯣꯍꯦ ꯊꯣꯛꯃꯤꯟꯅꯧꯁꯤ ꯏꯕꯥꯅꯤ ꯂꯥꯡꯂꯦꯟꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠꯇꯣ ꯀꯟꯊꯣꯛꯑꯒ ꯃꯤꯅꯥꯛꯁꯤ ꯂꯥꯡꯂꯦꯟꯒꯤ ꯐꯃꯨꯡꯂꯣꯝ ꯆꯪꯁꯤꯜꯂꯒ ꯀꯥꯈꯠꯇꯨꯅ ꯍꯤꯞꯂꯒ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯅꯨꯄꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯦ ꯀꯨꯝꯃꯨꯔꯣꯀꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯎꯅꯔꯨꯅꯨꯀꯣ ꯅꯁꯝ ꯅꯔꯨꯗꯣ ꯑꯃꯨꯛ ꯀꯣꯛꯄꯤꯖꯅꯤ ꯅꯨꯄꯥ ꯀꯣꯏꯕꯤ ꯃꯧ ꯃꯌꯥꯝꯁꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯡꯂꯦꯟ ꯃꯤꯍꯨꯟ ꯆꯣꯡꯅ ꯆꯣꯡꯅ ꯀꯨꯝꯃꯛꯏ ꯁꯣꯔ ꯑꯁꯥꯡꯕ ꯃꯍꯣꯟ ꯇꯣꯛꯏ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯒꯦꯠꯇ ꯌꯧꯁꯤꯜꯂꯛꯂꯦ ꯃꯆꯤ ꯑꯃꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯝꯕ ꯀꯦꯜꯚꯤꯟꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯨꯝꯊꯔꯛꯏ ꯒꯦꯠꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯂꯦ ꯒꯦꯠ ꯃꯅꯨꯡ ꯇꯝꯅ ꯀꯦꯜꯚꯤꯟꯒꯤ ꯑꯗꯨꯝꯕ ꯃꯑꯣꯡꯗꯨꯗ ꯂꯥꯡꯂꯦꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯍꯨꯟ ꯆꯣꯡꯈ꯭ꯔꯦ ꯄꯥꯈꯠꯄꯅ ꯀꯦꯚꯤꯟ ꯂꯥꯡꯂꯦꯟꯒꯤ ꯃꯤꯃꯥꯡꯗ ꯂꯦꯞꯄꯛꯏ ꯒꯦꯠꯇꯨꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯖꯤꯜꯂꯤ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯪꯉꯛꯄꯁꯦ ꯁꯣꯔꯣꯛꯇ ꯂꯦꯞꯄꯗꯣ ꯂꯩꯀꯥꯏ ꯃꯤ ꯎꯅꯦ ꯇꯧꯕꯅꯤ ꯀꯨꯏꯔꯣꯏ ꯑꯗꯨ ꯊꯣꯏꯕꯤ ꯅꯪ ꯑꯩꯕꯨ ꯋꯥꯍꯟꯒꯅꯨ ꯅꯪꯅ ꯀꯩꯝ ꯍꯥꯏꯔꯛꯇꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯁꯥꯏꯂꯦꯟꯗꯣ ꯑꯗꯨꯝ ꯀꯥꯎꯔꯕ ꯍꯣꯔꯦꯟꯗꯒꯤ ꯑꯩꯕꯨ ꯀꯥꯎꯔꯅꯨꯀꯣ ꯊꯣꯏꯕꯤ ꯐꯖꯅ ꯂꯩꯌꯨ ꯆꯠꯂꯒꯦ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯣꯏꯔꯕꯣ ꯀꯦꯜꯚꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝ ꯆꯤꯟꯒꯟꯕꯤ ꯑꯣꯏꯌꯨ ꯑꯗꯣ ꯑꯇꯣꯞꯄꯗꯗꯤ ꯂꯣꯟꯊꯣꯛꯇꯕꯤ ꯑꯣꯏꯌꯨꯀꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯂꯥꯡꯂꯦꯟ ꯀꯦꯜꯚꯤꯟꯁꯨ ꯑꯗꯨꯃꯛ ꯅꯣꯛꯂꯗꯨꯅ ꯊꯃꯣꯏ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯦ ꯇꯍꯥ ꯇꯍꯥ ꯒꯥꯔꯤꯗꯨ ꯀꯥꯈꯠꯂꯒ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯃꯃꯤꯗꯤ ꯊꯅꯝꯂꯦ ꯑꯗꯨꯃꯛ ꯍꯩꯔꯝꯕ ꯋꯥꯍꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯄꯨꯡꯁꯥ ꯈꯨꯗꯤꯡ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅꯕ ꯃꯆꯥꯛ ꯑꯃꯗꯤ ꯄꯤꯔꯝꯂꯦ ꯑꯣꯏꯌꯨ ꯑꯩꯒꯤꯗꯤ ꯆꯤꯟꯒꯟꯕꯤ ꯑꯣꯏꯌꯨ ꯃꯤꯒꯤꯅ ꯂꯣꯟꯊꯣꯛꯇꯕꯤ